India, China, Taiwan, Philippines asisingina leiriba mafamsing ase loina East Asia haibatare amasung East Asia sida yamna chawba problem ama lakre karomda China romda amadi Taiwan romda Philippines Japan asomda 7.7 magnitude ki earthquake amana direct hit tawkibuda Taiwan da madu yamna chawraba problem amani amasung Taiwan ki itihas da 25 years asigi manungda yamna sathiba earthquake ama oikre amasung masina mi kaya khudakta sibaga loina Houjik su rescue operation chatri amasung akai to building sing manungda mi chanipan chawapan Houjik su rescue to bangam daduna lairi hairi amasung live mid mang da building achu achu kaya koi chethi de saba yum kum kinthaduna mang to ibagi angakpa wari Taiwan da Houjik oikre amasung masi worldwide ta yamna nainari ba wafam ni amasung mafam kya dagi aid ki workers sing chana thakna ba amasung awaba tarba Taiwanese sing matengi tamakta chensili especially Europe countries America na mateng ase yamna yangna yawna bu hotnari maramdi Taiwan amati America plus European countries ka yamna nagne masiga loina how kiba 25 years sida Taiwan da asuk sathiba earthquake oikhidri amasung Taiwan da Houjik earthquake oiriba amasung masida prithvi ki miyam gi reaction Taiwanese singi reaction masi India gi oina yengsin bada mathau tai hain expert sing na hairi maramdi Taiwan ga yamna makka yekna duna Houjik ki matam da mit ka michana na yengthina bagi mit yeng duna riba China na Taiwan ki handaki awaba tarba tanja sida kari step lokhat ki habise history da angak pani hairi China na makoy jet fighters kuntra ga loina jahaz khara thakirami madu rescue operation ki damak nate makoy na khalli badudi Taiwan gi manungda awaba tarabasigi matungda Taiwan gi army singi settlement makoy na lairiba makoy gi position makoy na ngak tuna lairambado madumak lairibra laitragadi madugi khudong chaba lauraga Taiwan khudum chalhoge haibagi wakhalon ni hain expert sing na hairi maramdi Taiwan ase 2026 amji 27 gi manungda China na completely capture tawni haibagi wakhalon ta lairibani aduga masigi mathakta handakka yam akanba yu harama taduna awaba tarbagi chairak sida Chinese authorities sing na hairiba aeroplane sing plus jahaz sing si thaki aduga Taiwan gi akoibda koihanduna patrolling tawgum tawduna thamanki kadai da makoi gi asoibelei Taiwan da attack tawgi window hanglabra masi yengbagi damakta amorom da expert kana hairi madudi Taiwan gi akoi basida USA gi naval sing amadi makoigi army sing matik jaw khuchu khulai ga loina yenghanduna thamkri Taiwan ase matam purmaktagi makoigi notice makha thammi masi karigumba lairamdaba taraga de handaki matang sida makoi Taiwan da attack tawbugi khudong chaba ma soidana lawkhiramgani sini masini China gi real face masini awaba ta badu yengsinbagi mahutta makoi na bawda direct changa capture tawgani lakna ramlesin so Houjik fawda Taiwan da makoigi rescue operation tawba lab 3 aduga yamna sathiba province khara da yaukre mauda leiba building sing phajana thomdarakpa kana madugi leiba building sing phajana kai khiba toikiba maramdi madugi building sing adugi akoibada nungi chinguma le yane amasung madugi ching sing adugi nungbak kin thrakpana hairiba building sing asida thomkibana maram moiraga mi yamna sokpa amadi building yamna kaibagi wa hai even building khara di chethi na saba phadara building ama kai toiba amasung madubu yanduna leibagi phibam ni hairi yamna position phatte kanglup amana market ta chalingai kanglup amana street ta gari thoringai kanglup amana swimming pool da lairingai yamna asigumba kiningai oiba saktam oi aduga Taiwan ase hojiki matam sida yamna technology da chawkhalaba chips ama saba sida prithvi phawriba du country ni aduna makhoida khudakta natural disaster tasin kiba asina world economy da su khara influence oini haibase hainari Taiwan ki matengi damakta India ki help su chali atopa country kaya help thaji lakli masi ki chairak sida America amdi Europe countries singna taseng na maki China na Taiwan the help tawri maram de mokoi China bu khawi amasung khudong chabi yang dana China sat phujin ki bagi chance le maram asina Taiwan ki damakta west countries sing se always alert ni Houjik ki position da Houjik su rescue operation asi chathari amasung mi chani pan chama pan Houjik su trap ta lairi haibagi pauni
Taiwan history da masi yamna chawrba sathiba incident oikre amasung Houjik su masita natana Taiwan Philippines amadi Japan masigi country ahum sigi manungda laiba mi si masigi country ahum asigi area asigi manungda laiba mi sing Houjik su mi binary sini maramdi Taiwan da lakhiba earthquake adugi matungda makoigi pukri gi ising oigera turel gi ising oigera any mafam gi ising oigera natraga samudra gi ising oigera masi reset oikre sini haibadi chingtha khre ising ase masina takpadi tsunami form oiribra mafam amada madugi tsunami do amuk haigal aga mafam kadai da hit tawragani amasung kari amang ata thokhalani haibase khangba ngamdabarina makoi Houjik amuk hena awaba oirisini Houjik ki position da ising ase chingthabagi mong da laikri sini amasung masina juar lakpagi ising chingthaki bado adugi mong da aduga madugi ising du amuk thadorak torini aduna thadorak laga maduna kadai hit tawdorino haibasi mayamna yamna khanari bofam ni hai aduna Taiwan da awab takre China na yengsilibagi mathakta amuk natural disaster na mukoi da nan bibani asumsu China Japan Taiwan Philippines masigi side ase akhoi yuhara yamna haganba adugumba tectonic plate amada laimare. So thanks for watching.